ngasi numida waram phongkiba tongan tonganba Manipuri sefomsing amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada kanglipaki maira news ta phongba maruoiba paukhara aikhoi pari puri singna salamba liglam ngak sienduna masum yokhatuna thamba haibising asigi khunai sida yamnamak maruoi androgi sapu sariba myamgi damakta lupa lakh yankhai rom sangna work set ama saragani minister Tampak tu kundari bermaitai singgi marakta mehaurol degi ipai pu singna salamba liklam ngasi phaw mapung fana ngak seli basi andro khaktamak oirambai aikhoi gi pari puri singna salamba liklam ngak senduna masum yokhat pahai besinga sigi khunai sina yamna maruai andro gi sapu sari bemyam gi tamak lupa lak yang khai rom sangna worksheet ama thuba matamna saragani haina se minister en beren phungdokre wapham asi Manipur lenga ki akhanaba numit cha mani gi manungda paikhet kadaba 100 action point plan gi manungsana NEC ki makhara Manipur Tribal Development Corporation Limited na asawa thaudang lauduna andro panam ningthaugi munaidraba mayamasu masigi akhoi bida lairiba historicals monuments sing nauna semgat sagat khibadu sangabagi thoramda minister en berena phungdokibani Manipur lenga ki Arts and Culture Department na androda panam ningthaugi laisang de sinduna pangtokiba thoramadura se minister en beren hai pari purisingna salamba liglam ngak sinduna masum yokhatuna thamba haibasi ngasigi khunai sida yamnamak maru oirakli laibak thibadi asiguma maheurolgi sana lonchak ngak sinbegi thabasi kaya taungnaraktabagi mamitai maramaduna laikai natragana khul singda nahaunana singlupki sanabi asi hawdoktuna mangtharakli baikogi ipai pu singi liglam asi kanana bohona mina saiki se minister makhatana hai androgi miyamna ngak sieliba nomaijingi saru asi fazana ngak sinbegi asobu mamitai madugidama tawbimal khangbu utpa lupa lak kuntrarigi yankhai phawgi manungda androgi sapu sariba miyamgi damak worksheet ama athubada saragani masida sunatana mafam asi lamkoibi singi panthongpam amasu oiba maramna nomaisingi mathakta maisok taret ki mitam amamam su khinna ba thorang paikhalagani haiki se minister makhatana hai androgi khunja singna nomaising singsang section ngak selamba akhoi khudimona thagar famthui androgi miyamna pamlibu khudimak thabak ton thokani andro da ima kaithil saba bengamal henba andro bazar area eviction tawba amadi puwari ga tana thana ba yadan lairagabsing ngak senba yokhatbagi thabak thoram sing athubura thabak oina onthokani andro da leiba yumla kharana sidul ka certificate lobigi matangna sayena ba leidiba dusu ko honana ba thabak pekhalagani loinana andro bazar gi saru asi demarcation tawduna ain yuwangmada lam khopsi libising takthokna bigi thabaksu paikhat pa horagani loinana mathangi cabinet mifamda andro high school asi higher secondary school gi thakta bukhana ba khanaragani haina se minister en berena makhatana phungdokhi ngasi gi thoramadura Manipur lenga ki KPNPD minister L Sushindro Rajya Sabha gi MP ningthau sanajabula semba andro kendigi MLA TS Shyam Kumar atai MLA singamadi andro khulgi Luchingba kya saryaki amaramda ngasi pangthokiba sangabagi thoramadura andro kendragi MLA TS Shyam Kumar hai lenga na karigumba delimitation laklaba matamda andro asi schedule caste ki oina reserve oiba assembly constituency ama oihanbinaba hotna biu haina lenga ki puning singsinki atopa pawmana DIPR na press cutting tawba amadi press conducted to lep khiba kuire pauksi sing de lenga na paikhaliba e paugi press release phawbo mapung fana phangan mangamdre Manipur lenga ki e paugi marueba loisinga ma oiriba Directorate of Information and Public Relations DIPR na Manipur na masagi suksoi soidana tawpham thoko mathau singi manungda press cutting tawba press conducted tour tawba lepkhre loinana lamdam sida fongliba pauksi singi office ta Manipur lenga na matam goina paikhaliba thabak thoram sing mari lenaba e paw press release phawba ningthina phangan mangamdre DIPR na tawgadaba mathau singi manungda lamdam sida numit khudingi fongliba pauksi singda irakpa maroiba paw saruk sing cutting tawraga mari lenaba lenga ki department singda numit khudingi thaduna e khiba paw singadugi mapung phaba kanaba phangana ba thabak paikhalamba du lepkhiba kuire press cutting tawbagi kanabasi lamdam sida numit khudingi fongliba pauksi singna Manipur lenga ki makhada lediba loisang kya aranba thabak torakpa matamda pauksi kya marik sumna e paw lauduna aranba singadu fonglaga asumba lambita laknaba Manipur lenga amadi miyamda khanganbagi thabak sathaduna lakli adugumba
पाउसिंग अदु DIPR गी असिस्टेंट पब्लिसिटी ऑफिसर APO गी मखादा लेरिबा मरी लेनबा स्टाफना ककलगा प्रेस कटिंग मरी लेनबा डिपार्टमेंट गी अथॉरिटी सिंग थादुना खंगलगा अरानब सिंग सुम थोक्तुना पैखतपम थोपा थबक पैखतपगी थबक सथदुना DIPR ने हेक साफोंग लकपदगी पांगथोक्तुना लाखिबने DIPR की रिपोर्टर कुनगा मथोय लेगदबदा हौजिक रिपोर्टर मरी खक लेरी तरागा तरेट हांगदुना लेरी अवाटपा असिना प्रेस कटिंग तौबगी थबा असि लेपतुना लेरी हाना DIPR हेड ऑफिस ता प्रेस कटिंग तौबगी थबक तौरम स्टाफदुसु हौजिक चीफ मिनिस्टर सेक्रेटरीट ता पोस्टिंग पीखरे हारी अवाटपा असि मेनखनबा DIPR की मकोक थोंबा ऑफिशियल सिंगसु थबक अमता पैखतना लेरे पाउसिन हाय प्रेस कटिंग तौबगी थबा असि लेपखिबदगी पाउसी सिंगना नुमित खुदिंगी थिजिन हुमजिलगे इरिबा मरुएबा पाउसिंग अमदी एडिटोरियल कमेंट्सिंग असि अरेम ओइरे लोइनना DIPR सी बिल्डिंग खक्तमक फजरगा ममिंगतेगी ओइना लेबेगा समनरे लेफम थोकपा स्टाफ सिंग सुना लेतबदगी इ पाउगी लोइसंग असिना लखतफम थोकपा थबक सिंग मपुंग फाना लखतरे मसिदा नतना DIPR ना मणिपुर लेंगाना पांगथोकपा इ पाउसिंग प्रेस रिलीज फावा पाउसी सिंग ऑफिस ता मपुंग फाना फंगन मंगमद्रे मणिपुर लेंगाना पांगथोकपा फंक्शन क्यादा पाउसी सिंग पाउमी सिंग सरुक यानबा बॉटन फावा DIPR ऑफिस तकी लाकलगा पाउमी सिंग लौनबा खंगनबगी थबक अमा लेरे अमरोमदा DIPR ना सिंधुना मणिपुर की तोंगान डिस्ट्रिक्ट सिंग लेंगाना पैखलिबा सखो थोरांगी थबक सिंगी इ पाउ सिंग मपुंग फाना लेबाक म्यामदा खंगननबा प्रेस कंडक्टेड टूर सिलंबा दुसु तोखिबा कुइरे मरमदुना DIPR ना ममिंगतगी ओइना लेरिबा सिगी मतांगना चीफ मिनिस्टर एन बिरेन अमदी DIPR के मिनिस्टर डॉक्टर सपम रंजन की मियंग संगफम थोकले हाइरियनसु पाउसना फुंगदोरकली अतोपा पाउ अमदना माइ तमफम सिंगदा अपनबा पीगेनो हाइना माहिरोइ सिंगना खोंजंग संगसिंखरे कोऑर्डिनेटिंग कमिटी ऑन डिस्टर्बेंस फ्री एजुकेशन लमदमसिग एजुकेशन फ्री जोन ओहेननब संगचिलकप खोंगथांगी सर अम ओइना ngasi sangai prod leba St Joseph School gi mamang school asigi mairoi sing tholaktuna khongjang sangsingkhre school asigi class 10 number class 12 ki mairoi punna sangaron saru gyaki ba khongjang aduda Democratic Students Alliance of Manipur Desam gi secretary mayangmam Sumorjit Luwang hai Desamna lamdamasi school amadi oja sing weba loop ama semduna lamdamasi education free zone ama ohenanaba taknaduna lakani coordinating committee on disturbance free education ngasi hawdogliba awareness asi lamdamasi education sector da leriba ayet apanasi karino education sector da leriba ayet apanasi karino matawkramna thingnagani madi matawkramna leheloidagi habigi matangna pangthoki singi amadi tamda leribi school mairoi singda निंखा तमना अयत अपन अमत याउदना महि तम फंगनगदबने लेंगा की स्कूल सिंगदा मतम गसुनबा इंफ्रास्ट्रक्चर लेहनगदबने ओजा सिंग मतिक साना थमगदबने ओजा सिंग वेब पोस्टिंग अमरि ट्रांसफर की सबसाबा कंगलोना माथुब मतमदा सनहालो एजुकेशन सेक्टर द मखल मखा क्यागी यदखाई थिनगाइबा पिबिगनो हंदक पब्लिक अफेयर्स एंड एजुकेशन की मिनिस्टर डॉक्टर RK रंजन अथुब मतमदा ओजा सिंग पोस्टिंग अमरि ट्रांसफर की रेशनलाइजेशन तौरगनी हाइना असेट पथाजब अमग लोइनना थमकी वाफम अदु इकाय खमनै हारिबु वाफम असि थबक तो ओनथोपियो हाइनसु सुमोरजिना लेंगा की पुनिंग सिंसिनखि खोंजंग अदुदा माइरोइ सिंगना ओजा सिंगु पुनिंग इंगना माइरोइ सिंगबु लमजिंग लमता खनबियो माइलोइ संगसिंगदा येखाय थिंगायबा पिबिगनो माइरोइ सिंगी हक्कलु एजुकेशन सेक्टर बु फ्री जोन ओहेनबियो हाइबन सिंगबु कोलाव क्यासु लाउखि अतोपा पावमना ये स्कूल द कॉम्बिंग ऑपरेशन से थखरे ngase pung 3 makhai pung 9:10 फाव इम्फाल वेस्ट डिस्ट्रिक्ट कमांड पुलिस टीम अमना इम्फाल की ये स्कूल एरिया द कॉम्बिंग ऑपरेशन से थखरे ऑपरेशन अदु ये स्कूल एरिया की हिरुहनबा लेकाय पुलिस लैंड अमदी सिंगाखम लेकाय ने सिंगबद लेबे युम तरे लोम द संगदुना पुना मियोय सामगा कुल्लोम अममम तोयना मसक खांगदोपगी थबक सतखि ऑपरेशन अदुदा आइन थिंग्रबा मणिपुर की लहरुलुप खरदा यौरमदगी हौजिना बेल आउट ओइना लेरबा मियोय मरि यावना मसक खांगदोखि लोइनना कॉमिंग ऑपरेशन अदुदा थोइदोपा मिफा मिपुंदी यावखिदि हाइनसु पावसना फुंदोरकली अतोपा फावमना माइदिंगु नरसिंगा की मितम सीएम बिरेना हांगदोक्तुना मियामना खुसिनखरे कंगलागी नोंगसुप थांबा होजंग थमनिबा माइदिंगु नरसिंगा की मितम चीफ मिनिस्टर एन बिरेना माइखुम हांगदोक्तुना मियामना खुसिनखरे इपा इपु सिंगना काथोकपगा लोइनना वाना ngaktuna thamnamba iramdamasi ngasigi mirona nationalism gi wakhalona mangthaduna punna ngakminaduna inglisingna amata oina hingminasi haina minister en birena phongdokre
Manipur gi singthani oireba maidingu narsinga gi mitam maikhum hangdokpagi thoram adu ngasi numit jungba matung pung 12 makhairam tabada Chief Minister na hangdokhibani mitam maikhum hangdokpagi thoram aduga mari lainana Chief Minister N Biren hai Manipur gi ningtam ngakna ba khona bada lamdamasigi ipai pu singna lokhiba thodang aikoina kofum thokte maidingu narsinga gi mitam ama lamdamasigi konung senglaba kanglagi mamangna thambasi yamna marueba mani masina Manipur gi haukraba puwari sing malemda masak takpa ngamgani matam adugi awalanda Manipur miyamna nangkiba awaba sing amadi aikhoigi ipai pu singna Maraibaki ningtam ngakna balokhiba thodang aikoina kawba yaroi ipai pu singna kathokpaga loinana wana ngaktuna thamlamba iramdamasing asigi mirona nationalism gi wakhalona mang thaduna puna ngakminaduna inglisingna amatoina hingminasi hena CM na makhatana phongdoki atopa pawmana sahi tare suraba phawba thong saba lushindabadagi miyamna irang haurakre hairok singdom pok RCC bridge lushindabana miyamna awapa mayokna hale Club Thabal District ki manungsana leiba Hairok Part 2 amadi Hairok Part 3 litan anigi marakta turel mathak sariba Hairok Singdom Pok RCC Bridge asi saba luisindana leibana maramoiraga miyamna awaba kya mayoknare haiduna YDC Club ki thomi sing maira paibe amadi laikai miyamna ngasi khongjang sangsingkhre thong asi hokhiba sai English singani ga taraga manga ra thokibi ising isawna maramoiduna hana leramba RCC Bridge tekhibani Makhatana hauzik sariba RCC Bridge asi kumja English singani ga taraga taruktagi saba hokhibani adubu sei tare suraglaba phawba luisindana leiri amadi thong asi sabada sathariba thabak thong singda miyamna apenba oidre hairi hiramasi ga mari leinana Hairok Part 3 laitan wangmagi YDC gi secretary Debabarta Sharmana phongdokhibadi thong asi luisinbinaba masing thingamdana haijarabasu ngasi phawba mari leinaba authority na thoksadana leiri thong asi luisinana thodang lauduna deadline ama piba ngamba mi amata thong sariba mafam asida laite thabak suriba miyoi singda hairurabasu yana bo hoising haiduna laithoktuna leire thong asi luisinbegi matam piba sungamde maduna thubra thong asi contractor na thong sariba mafam asida laktuna club amadi laikai miyamna thong asi luisinbegi matam ama pibina bo wapham su phongdokhi mana makhatana hai thong asi Hairoki amadi singmi singi khul haibadi wabasing thamlai hainakhong konaitong paringtong thabi kaithel khoibu amadi masigi khunja singi lifeline oriba lambi paring asida leibani thong asi yadabana maram oiraga matam kuinadigi miyamna awaba mayokna duna lakli amasum divergence oina sembiriba upaki thong asi su matam sana yengsinbidaba amasum semjinbidabana maram oiraga thong asida miye ani Taduna asu apan thok pasulekre maramaduna diversion tawduna semlamba thong asi su khudong thiningai oibidigi miyamna thingchingkre makhatana thong asi akaknaba matamamada luisinbinaba Manipur gi Minister N Biren amadi Hairok Kendra gi MLA thoksum Radesham gi miyeng sangsinduna miyamna thengnariba awaba su wanbinaba CM gi pukning su singsilakli Mangna aroi bidai thong asibu sariba contractor amadi mari leinaba official singna numit nini gi manungda thabak to onthoktrabadi akanba khongjang sangsilagani loinana miyambu khudong sadaba mayuk nahanbagi damakta contractor gi mathakta ain goeba action lokhalagani hena sa phungdokhi atopa pawmana mau gate manakta singning khairakpadagi gari sathok sasin tawba yakhitre ngasi numit kharani gi mamangdigi hona Senapati district ki manungsana mau area da nongleptana sukhibadagi national highway number 2 Imphal Dimapur lambi gi Biswama amadi Mauget manakta singling khairakpadagi lambi thingjinkiduna passenger puba gari amadi gari sing satpa yadaduna leire panduna leiriba gari singi manungda passenger puba anaba puba ambulance post puba truck gari kaya lambi gi nak yeta haujak panduna leiri Guwahati romdagi Imphal tamna lakpa petroleums gas puba gari tanker kaya petrol diesel amadi atai lanai gari kaya su panduna leiri ngasi numidang wairam pung 3 phawbada lambi singdokpagi thabak sathabagi thabak amata lakhatpagi paw phangdri nakalamaromda national highway number 2 gi lambi paringasi phibam phatabana ayamba oire lambi mayaida asuba pothole kaya laibana gari sathok sasinda aduki mati khudong thiningai oire hauzik landslide na maram oiduna panduna rairiba gari singi passenger sing driver sing madi ana ayek yauriba miyoi singi yenglaga Manipur lengang na athuba matamda lambi phawonana bagi thabak paikhat piu haina su phungdorakli Makasa tharak poina pauning khol pauksi de phong ki ba topa paukhra laikai de guli yon ba yu yon ba madi nisa khudimak yon ba lepiro Lining thau
Village Level Federation Paurabi, Lanmai Thanbi Village Level Federation Waidi, Lemsembi Village Level Federation Waituan, Mangal Village Level Federation Tezpur, Maira Paibi Masu, Waiton Gram Panchayna Sinduna Ima EBL Singueva Apun Maira Kongsat Amasakre, Kongsada do Paurabi, Waiton, Waidi, Sawumbum, Tezpur, Fawa, Maira Paibi, Muikiana Sarugiaduna Sakibani, Taronga Mari Lenana, Ima Wahengmam, Premilana Fundo Kibada, Lamdamasida, alcoholisms, crimes against women Samasum, drug abuse lep Laitana Hengalakle, Masigi Awabigi Sakindi, Yunginupi Anganga Fangi. Sel salali nena taba imungamasum samasamo ohende have wapham tamki mauna makha taradun hai lekai de guli yonba yonba madi nisa kudimak yonba lepiro nisa saba yonba punamak leplasi have wapham su tamki loinana laingang nasu nisa saba yonba lepnabagi khongjang de hena khungang singi mafam da su miyeng sang biyohi ngasi gi khongjang amari lainana imai bel singna tuan ba kholaw law khibaga loinana nupi angang na nisa sa dun ot panaiba lepasi Puknung dalaiba angang nupini airagadi manghan lepasi stop domestic violence stop crime against women and children haibna sing bathaba plate card singsu mairagi khongsat adu da paiki makha sa tharak poina to papaw man aikhoi gi khusumal phangan biu job card holder sing Thobal district ki sangayumpam part 2 gram panchayat ki makha dalaiba ward number 2 gi job card holder sing gi marakta kharana MGNAREGA Central Masa account Sangalaga, Job Card Holder Kramana, Seal Sanghandana, Laknabiri Haina, Ward Sidigi Social Worker Toksum, Zivana Hiramasigi Matana Marie Lenabasangi Puning Sing Sinbina Bang Apple Torokli. Ngasi Sangayumpam Part 2, ZPG Ward number 2 Gi Manungsan Ba Lamding Elangmam Laikai Gi, Maira Sang account Chel Sanghan Bidraba, Job Card Holders in Yauna Pangtokiba Pog Mipamada Social Worker Toksum Ziban Hai, Kangabok Assembly Constituency Ki Manungsanba Sangayumpum Part 2 Gi GPG Ward number 2 Nakonba, Lamding Elamam Lakaida, MGNREGA, English Singaniga Mangagi, Job Card Holders in Masamasagi Accounta, Hapsagadaba Kusuman Sing, Weze Sada Humfu Amadi, Materials, Component Gi Sada Nipu Bukanglon Kaina, Ward Member Pradana Madi, Line Department gi MLA gi nominee singna thika 16 job card holder singbu utsairaga asawa senpam sing huralanada marana giweba sendan pam oiduna leire asiguma aranba singa si mari lenaba authority singna thigat piduna makhoibu logiweba sarak pibiu haikhen su paus na phongdorakli makasa tharak poina to payamna thajaningai weriba paw manam Olympian JUDOKA likmabam handak pangthokiba Olympic ta saruk gyaruba JUDOKA likmabam shushila ngasi Manipur Police ta inspector oina join tawkre so haidi loisilak poina pandam pausi phungki bato papaw mana India da sahi amara crore ani Manipur lakh 1.5 thabak pigani hairamba Modi Birian yuwasak phorsa sale Congress India Narendra Modi na lenga hek pairak padigi leba sigi miyam sahi amara crore ani thabak pigani hairamba duga Manipur paliba BJP gi Luchingba CM Birena sahi amada miyoi lakh 1.5 thabak pigani hairamba singa sidi thabak pi bangam dabadagi Luchingba ani gi wasak phorsa sale haina Congress na phongdorakli Modbungi Bozum Kotis ta pangtokpa nomigweba district level nava sankalap meeting of Sintan Siberda Saruyakiba Manipur Pradesh Congress Committee MPCC gi President K Mega Sundran Hai Narendra Modi na say amada miyo crore ani thabak pigani haina wasakli adu oirabadi Modi na laingak liba si sahi Nepal sure sahi amada crore ani oirabadi sahi Nepal dadi miyo crore taraga taruk thabak pigadabane adu Narendra Modi na sakibu wasak adu ngasidi fail oire Matao sigumna Manipur paliba BJP gi Luchingba Minister Birena su sahi amada Manipur gi miyoi lakh 1.5 thabak pigani haram laga thabak pibudi lairadana police ki recruitment process phawba loisindana lairi Luchingba ani asi gi wasak ngasidi miyamna thajanadre haiki masida natana BJP lengak lakpadi gi ngasidi leba sigi lairaba miyam gi makhuri saram met pahorakle Sana thaknaba nomagi sangdraba yadraba polam khudingmaki mamal atia pakna wangkre petrol diesel gi mamal su atia pakna wangkibadigi miyam harkar launa wanare masigi mathakta hana nungsina leramba miyam gi marakta khaibung tahanduna onthokpa phibam amada lehalle hainasu pausna makhatana su phongdoki
Mahakna makhatana hai BJP na nationalized bank mayam yon thokpadagi leba asigi nahasing thabak phanglaroi Manipur da unemployment crisis Manipur gi nahasing thabak phangdri basi koknaba aikhoina kholau mathau tai aikhoi gi maru oiba pandam unemployment ni lamdam asigi miyam laumi sinmi kya wari basi BJP lengak lakpadagi wabani masigi damakta ngasigi thoram asi pangthokpani masi district level da lairiba congress ki Luchingba singde su khangba mathau tai aduna lairiba Luchingba sing thauna hanwigeno aikhoi gi pandam phangnaba anauba program sing paikhatpaga loinana nupi angang singna sakti pina bokonagani aikoina packet kadoriba mayam asi mairoi singdu su khangani gani hainasu pausna makhatan phongdoragdi hauzik oina di mayam matang se lusinjaragi mayam pun anoba update ngaminasi haina channel sigi makeri thamjari and thank you